Hausi Pawagi Maruiba Pawda Medical Sciences Sakole Harabasu Madugi Kana Budu Yohan Mangamdabadagi Kari Anabuno Haiba Pawa Kang Mangamdana Awaba Kaya Kangduna Hingba Yauri Amasong Sanapati Districti Lakhamai Amadi Shirong Kulda Megalithic Stone Paksana Yuglamba Thengnare Kurumjari ISTB Manipuri Pawming Tabir Bapun Putaram Noxari Hausi Pawsan on Pizari Medical Sciences Sakole Harabasu Madugi Kana Budu Yohan Mangamdabadagi Kari Anabuno Haiba Pawa Kang Mangamdana Awaba Kaya Kangduna Hingba Yauri Swasampur headquarter dagi kilometer marfumangarum chalagalaiba Henglep subdivision gi manung chanba Nazang village ta laina layong khangdabana angang ama lekhidaba matungda ma ka pokminaba masin manau anisu layong khangdaba laina amana naduna lehori hiram sita pawdaba ma Hauji aina leijiri on pharmacy Chuchanpur district ki manung channa Chuchanpur dagi Haibudu puthok piduna Manipur dagi layong khangdaba lainana naramba ahanbu oina kokhanba ngamle haiba wafam asina Manipur gi health sector gi lamda achauba maipakpa ama oigani haiba wafam asini ISTB pawgidama Gyanasori Yumkhaibam Henglep subdivision Nazang village Chuchanpur district Sanapati Districti Lakhamai Amadi Shirong Kulda Megalithic Stone Paksana Yuglamba Thengnare State Archaeology Department na Heritage Site oina loktok laga ngak senbagi thabo paikhalagani hairi hiram sita pawdam ama Mafam se Sanapati Districti Pawmai Jati singna akoi khundaba adugumba Lakhamai haiba khuluni akoi monolith chamri gi mathakta mafam singsida tongan akoi gi chairaga leba ui tawadabu haiba monolith singse damchana Manipur government na mieng changhu tabadagi ngasidi akai atoi thokpa tuba adugo loina na marakta yum tasin mana singba kya thengnai Ashi chahi cha teret nipan adumba yoram ni haina ekoi dum panai ekoi ipu pa ki wari da dum hairapa gi adum tawani koi pawmai koi thajana bida koi piece of merit haiba ama le koi gi
angam thosing khundudagi magi tungi memory oinaba magi mamingda magi memory oina adwaina charon suruna khangau na baina adwai jungbagi chatnabi ama akogi nagagi moigi tradition da lei masida yungibagi system je chanami he amaga atai da phangiba ka khene haiba tare masida di chagong nana kri inana a yungi adu akhoni yemu yarsi kri inana irisa mahi yungi se ngasai nung hongiba imung manung adugi mari matagi yam naknaba amaga sagai gi naknaba adu oramgadra haina thajaba sulai archaeological potential jam leiba mafum side amani aduna masi je mangdana bamsung kya lawnaba ancient monument and historical site and akoi monument act 1976 ki manipur government gi makhada preserve amsung protect tawna tham mani hariba nung yung bitan mi se nga sini leitre manipur gi mafam matei de yung ba monolith ki culture ka masi tongali haibitai sigi mafam se pumai manunda mayamna yam attractive oiba khung amane huji pairiba government yelaga wakhamai khung se kri thaba pakhapa yabra kri tawba yabra hala yesilaga ekoi awapa ekoina awaba se yen pi di government ki matekta ekoi an haro jagni maitai singsu ngalingai matamda kainwad maharagi matam mamang phau so ko su nu homai chanam hilerami adugo singi sinau sing sina yam thengtara phau matamda ngasi ni sahi yang khai mu mamang phau da nungi yumi chanam hilei angakpa amani haitare atai mafam to sigi mamangda koina wilongda megalit kono lei adudana masing is 132 adwai tongna leibani sigi mafam sida su phambak tongno to magi manam speculative mayang manadaba magi phambak tongna mutum taba haitare koi phami pham ya bai mong dai whereas wilong dana kogi junga ga erect toraga putra nga wang wa tai thong adwai da sigi na mo amani ISTV News की दमक पाउदम जय बरिचा रंजन लखमाई सेनापति डिस्ट्रिक्ट Imphal College Students Eco Club Imphal College na sinuna angang singi oiba ahumlak suba state level painting competition ama pangchokre competition ado think green egg green haiba thimda group ahum thongna sangdam naki Students Eco Club asigi Assistant General Secretary Sunil Salamna Housing Manipurda ing asagi khalkairak padagi mausagi pibamda ahongba lagliba se hawalak liba mahirui singda khangananaba pandamda painting competition asi pangtokpani haike Think green egg green hai ba pandam asida khoi pangtok chabani hai ba think green egg green hai ba pandam asi khoi ke hata hoji global warming kanna su thoe akhangai singa kyam su nei nari asigi mayok to ina khoina eco friendly oiba yanabai damakta college asi bulu nana thamnaba yanabagi damakta pandam asida ekhoi gi eco club asina pangtok chabaduni category hum thongna su khaidok che category A B C ana khaidok che category A da class 1 dagi na 3 phawa dagi category B da class 4 dagi na 6 phawa dagi category C da class 8 dagi na 10 phawa si singa si khoi ngasi gi competition asida International Taekwondo player amana masana masabu thabak pizabata natana work culture sengwana bahonare hiramchida paudam ama aina hauzik unazagadurba miyoy ase handak YouTube amadi WhatsApp na singbada yamna viral oikiba adugumba khogi Manipur gi nauribi Taekwondo international player ama Kangla Pat Maril asida ayuk pung mari dagi pung nipan fawa fruit stall hanglaga mahaki sanabada support taunanaba tholaklibi adugumbi nauribi player adugani daina na sumaina abdi isagi support taujananaba ko family support taunanaba sumaina tholapasi yam thai ado hauji se sida tholakibagi maram se sise kamaina lakhibano hauji se sanaba sakadauba leibra abdi fund raise ki adumok darkar oiba figam da leiraga tholakibra na darkar wakhalon da tholakibra yamna anakpada tournament ti leijade mayamnu nuksibibadagi handak Facebook ta WhatsApp ta viral chakhibado khitang na thaina chatkhare tasengna makide aina smai thokcharak pase wa culture ma hokdokna ba aduga laiba upcoming tournament sing je da aina akhoi badagi lupa chamani ga daw lupa yankhai leire baba baba lupa yankhai puthok pio ai lupa yankhai leijare hairaga family da su help toba ai gi oina su ai sa da help toba wa culture hogat pa kanda nupi su toba yai family da mateng pang ba
याएबा दु सुमाइना आई सिगी वाखलोन ज थोकचरकपने आई से 2006 तगी सानबा होजरे CTI गी करेक्टिव ताइकोंडो इंस्टीट्यूशन गी ओजाराजु गी मखादा सानरकपने अचीवमेंट हाइदि स्टेट लेवल गवर्नर्स कप आई हा वर्क दी ब्रॉन्ज से होरे पुमसे द सब जूनियर द इंडिविजुअल गोल लौजरे लेटेस्ट अचीवमेंट हायरगदी हंदक कइनो द गुवाहाटी द तौगिबा G1 taekwondo gi cup aduda su ai under 73 da gold lozare pumse da bronze lozare individual pumse da bronze lozare ijin now mari ne aina ahum subi ne nupi ngakta ne mama akhoi mai maming ningom bamol ongbi nalini devi aduga akhoi babai maming na ningom mam ibung maya maseng ai da hostel la laibani na ai yung gi condition khangde ai na mama ai kanom chaninge dai chaninge calcium laininge adu haiba kanda mama aina ngasi pirak pangam da numi mangane le pirak pangumba adu mado ai tasengna dunganda ai waro weba kaina kanda ai chanai je fazana dai pi ngam de haiba waro weba yumda la kanda de ai khangeba ai condition je adu ne aina players sing da aina haidi haijaning baje akhoi sanaroi sing je paisa yam change da na family dagi adum hairaga leibagi mahutta kaino ma tawse duk sabe yai adagi akhoi kaino ma taraga haidi work chi thiradi dum loin phangeba like tamna loin yaeba adu nongmada lupa 50 tanba nongmada lupa 100 tanba haise imada natraga babada kaino laphoem leibagi dependi tawroiba पंचायत की खुथांग थादरगलिबा खुदोंग चाबसिंग मपुंग फाना मियामदे यहोंदुना थबक पैखटपा ngamnaba इम्फाल वेस्ट डिस्ट्रिक्ट प्रधान फोरम सेमदुना MGNREGA amadi 14 फाइनांस सिंग बसिंग फंड थादोक्तना लेरिबसे लेंगांग नथु मतमदा फंड थादोक्त्रबदी डिस्ट्रिक्ट खुदिंगमकी अध्यक्ष जिला परिषद amadi प्रधान सिंगना पुल्लगा खोंजंग संगसिनबा वारेब लौख्रे ngasi इम्फाल वेस्ट डिस्ट्रिक्ट की प्रधान कुंठामापन की अपुनबा मिफम अमा सगोलबम सापम लेरा ग्राम पंचायत की प्रधान अथोपम बिसोरजित के युमदा पांगथोक्तुना इम्फाल वेस्ट डिस्ट्रिक्ट प्रधान फोरम की मिफमदा फोरम असिगी कन्वेनर कोदोमपोकपी ग्राम पंचायत की प्रधान थोक्सोम नंदकुमार फोंदोकिबदा लेंगाग असिना पंचायत शक्ति सिनरगनी हाइदुना लाइन डिपार्टमेंट हाइदुना MCA दा सादा कुलमंगा पशिंदुना थमलकलिबा असि पंचायत सिनबियु हाइदुना फोंदोखि Uji Manipur government ki panchayat yamna handana yengba manbasi tawbidana bidongta akoi moida haisaba yaba haisagani madeida tabi dragadi Manipur da leiriba toba district leiriba jingsigi pradhan chama ko humpu manthoi pullaga akoi ne sangjan ba yaba khongjang mayama sangjan naba ngasigi Imphal West district ki pradhan kunthama panjina sabchana akoi lepnare फोरम की जनरल सेक्रेटरी ओइना खल्लबा सगोलबन सापम लेकाई GP की प्रधान अथोपम बिसोरजिना गवर्नमेंट MGNREGA की थादोरक फम थोकपा सेनफम 14 फाइनांस अमदी मिनिस्ट्री ऑफ रूरल डेवलपमेंट एंड पंचायत राज की मखादा थादरकलिबा स्कीम सिंग मपुंग फाना थबो ओइना पांगथोकपा ngamnaba फजनदुना थमनिबा फंसिंग अथुबदा थादोक्त्रबदी अकन मखोंजंग सिंग संगचिनबा फोरमना सेमसारे हाइना फोंदोखि कोइना मणिपुर सरकार कोइना हाइजिनिंग बदी मिनिस्टर ऑफ रूरल डेवलपमेंट की लाखपा मतम की MG नरेगा ओरो 14 फाइनेंस ओरो 14 फाइनेंस से विदिन 15 डेज की मनुंगदा रिलीज ऑफ इंप्लीमेंटिंग एजेंसी दा पैसा यहोनगो अदुगा MG नरेगा सिना विदिन 3 डेज दा डिस्ट्रिक्ट की थ्रू दा यहोलु हाइबा मसे इंस्ट्रक्शन गलोइना लाख बनिना मसे ngakpiu लाइरिबा कोई की MG नरेगा की 25% लाइट डिपार्टमेंट से PRI सिंग दा पंचायत दा सिनबियु हाइबा सिंग से कोई सरकार ना ताबी रक्तरगदी कोई जिला परिषद लोइना प्रधान सिंह PRS मेंबर्स से पुल्ले हायरगा अखोई मखा ताबा खोंजन चंगसन बा हायना अखोई ngasi मिफम न लेपनरे पेडागोगी एंड असेसमेंट टोल प्रिपरेशन हाइबा हिरम मसिदा GP Women's College amadi DM College Teachers Education Imphal na sinuna Dhanamanjari University ki College Teachers singi oiba nimit nini ki workshop ama ngasi GP Women's College Dhanamanjari University Imphal da hokdokre ngasi hokdokpagi tharamda Dhanamanjari University ki Vice Chancellor Aistelif Registrar Dr. L Navidita GP Women's College के Principal Dr. Rajkumari Tamfasana Singh Masingna saruk yakhi Dhanamanjari University की Vice Chancellor Aistelif na phongdokibada Education की हिरम दलौरक पखोंग थांग खुदिंग पंथतना पांगथोकपा खुनाय असिदा अफब थबक तौबदा पुंगनिंग थगतपगी महूत फत्तब थबकता पुंगनिंग थगतपा अमदी नैनबगी हैनबी थादोक्तुना खुनाय असिदा अफब माइकैदा खना नैनदुना हेना चखत लंबिदा चननबा होनसि हाइखि
Administrative reforms sangani, academic reforms mayam sangani, teaching community ki reforms sangani, student community the right attitude to motivate, steering them to the right direction. Adu atai senior oraba administrators, oja singh, adegi karmachari gi lakhini, maru eba mayam ama association laga di magi stakeholder mari manga tholkani, particularly ahum di thokali, mari subana VC gumba registrar gumba media laba decision making kharagi moi di unionize oiba di natte, but kodang di hari mayam gi balancing act mayam si moina to masan. All the participants, all the elements who have come forward to help in building this institution. Tawbul da laiba Ibudhaw Sorarel Community Hall da ngasi N Khunau Battalion Pump House ka Tawbul Gram Panchayat ki Tawbul Welfare Association puna khusan maduna lemna layang bagi kem ama pangthokre mioi cham hena layang bagaluna na mathau taba hitak lang thak sing lemna PK Tawbul Welfare Association ki Secretary TS Birana aying asag phibam honglakli ba amade matam matam gi laina tina kaya dagi ngakthok naba kem asi pangthokpani mateng panglakhi basingbu thagatpa phongdorakhi Army Medical Camp and Khunau Battalion Bishempur Pamhouse ki battalion Tawbirak pasi Tabun Gram Panchayat amasung Tawbul Welfare Association amadi Tabun gi praja singna haingai leitana battalion asibu thagasari amasung welcome tawjari masi sahi khudingi hogi badasu dum tawbirami lai bo officer jingna handak sokhoni yam kanna haijabadagi sumaina season ji atmosphere si anoba changing lakpadagi sumba disease mayam ama lakpasida khajitang shape sai oina maidana ekoina army camp sida haijabadagi moina haraw yabirakpa koina haininga leitana thagasari Sugunuda laiba St. Joseph Higher Secondary School Thasigi Tangkon Mangada Sakangdaba Singnamai Tharambadagi Amangata Thokraba School gi fibam ngasi Autonomous District Council Sandel gi Chairman di Ringona Yangsankre School adugi founder Dominic Ngapigani School adugi father Dominic JC gi Chairman John Thangzalet Hawkif amadi atai myoi kya sunaduna warisanaki Khongchara duda ADC gi executive member KSM Matthew Member Saitang Hawkipsu Saruyaki Chairman D Ringona School Mai Tharamba Silabak Chibani Asigumba Lebang Masa Tadaba Thawong Matungda Amuhana Tawiganu Thagdog Assess Janaba Singh Atubu Matamda Chayak Pinaba Angamba Thakta Honagani JAC na Taliba Demand Singh Tabak Oina Pangtong Naba Chief Minister the Taksan Bagalunana Maki Maikay de Gisu Pang Bayaba Mateng Pangani Haike Sumba incidents I'm not like Chibani Kush contempt matung manau thok chaba hai se koi corona to hai koi kaishu mateng pang no suam de do just kan no ai man de bagi de ta koi se to la chu Moirang dalai bai budok thangjing gi nongna saba thogal sang ama Moirang gi ningthau ke ibohol amadi thangjing seba mandal gi secretary P Brazavijuna ngasi sangaduna miyam da khusen nakre thogal sang asi Moirang dalai ba Apau Sikan Center gi mapu Laifrakpam Ajitna Maki Imung Manungalunena Laikhidrab Apokpa El Ibomza Amadi Apopi Memza Ani gi mingda Lupa Lakh Taran Thoirom Sangna Saduna Kathibani Ngasigi Thoramaduda Sangasibu Katliba Ajitna Miyam gi damak genglaga kudong sana na bahaiduna Sangasi Katpani Haiki Lakadoriba Moirangi Idau Thangjinggi Megi Tang Manga dagi haujagadu Lai Harauba Masi Mamangda Sido Khariba Idaugi Tawal sang asi nangnana bai damakta aina laikhidraba aigi baba imagi mingda aigi family na Morang Idau Thangjinggi Tawal sang asi lakadoriba megi tangmanga asi nangnaba katsabani Thangjing Seba Mandal gi secretary P Brazavijuna Ibudau gi damak anowa sang ama chalakpada ajit puthakat phongdoke me tara manga dagi Ibudau Thangjing harau godoriba asida miyamna saruk yabiyu haiki Budaugi Sangkot Sagat pada Asuki Metik Tawa Yawirba Marangi Osi Mingwan Panjarabda Sidi Arkanin Singagi Staff Masi STPO Marang Busu Taning Shawaman and Mati Ingu Pana Lifting Takat Papogia Sisu Hantak Lakadoriba Megi Tang Manga Noma Panban Mitegi Hagodoriba Budogi Harau Asibu Iracha quite Kibikna Tagol Tawira Hana ISTB Tong de Su Nona Pogia Pijari and Asigumba Tauram Masida Iracha Leba Asida Levi Kurimana Budogi Tagol Tawasibu Pan the Tawal Lapina Miam from the Pogel Pijari.
रामलाल पोल हाई स्कूल समापन मरफुमरी बेस नसिनुना स्कूल असigi लेखिद्रबा ओजा सिंह अमदे महैरुई सिंगी मफमदा हेकलेकत तमदुना इकाई खुमनबा उट्रे मतम अदुगी ओजा ओरंबा सिंहदा कुदल पोस्ट सिंह पीदुना इकाई खुमनबा उठखी रामलाल पोल हाई स्कूल समापन मरफुमरी बेस की सेक्रेटरी सोंगथाम अजेना महैरुई सिंह ओजा सिंह इकाई खुमनगदबनी ओजा सिंह महैरुई सिंह महैखक तापी तंबीबा नतना पुंसीगी तंबीबा याबा थौदांग तंबीदुना ओजा अमदि महैरुईगी मरी फना थंबना अफब खुनाय अमा ओइबा ngamgani हाइखी लाइरिक तंबा है अखोई मार्क तो मार्क फंगबना तब मार्क एदुदी लाइरिक आम पाबा छात्र ने आम फंगनी लाइरिक पादबा छात्र मार्क फंगरोएबो मार्क तो नतब थाइन अखोई ताकपिरप ओजा सिंगसिना अखोई तंबीरकपगी मोंगदा अखोई ओजागा छात्र लेनरप मरी अदुमाइना अखोई ngasiगी मतमसे लेहनिंगे होजिकी मतमदा स्कूल में थाई ओजागा छात्रगा खना चाइनाबा थोकपो मयाम सिगुमसी करिनो हाय मतमदा ओजागा छात्रगा मरक लेबे रिलेशन तो ओजादन ओजा ओरक्तब छात्रना छात्र ओरक्तब मदुदगी थोलको मयाम ने लौजेबो छात्र सिंगसिनसु नोंगमा तुंगी मोइना सोसाइटी सि सेमबा खोप पानबो थबक तोरकदोरिबनिना मखोइनसु ओजा सिंगसतगी मखन मथेनगी हिरमसिंगदा तमहौरगा ओजागा छात्रगा लेबे रिलेशन सि फजना थमकांदा दि सोसाइटी सि सोइदना खरा अफबा ओरकनी न खंजे चटकिब तांग कुनमरीदा हौबो मरक इरोम लेकाइद लेबा नामैरापम जयचंद्र एलएस इबोमजागी ठोंगालदा बम थमलंबा अदु करी मरमगिनो हाइबा लालिब तांग कुंट्रा फावगी मनुंगदा सेंगदोक पिरकनाबा नाहारोल याइफल लमजिंगकोल हौबम मरकना अपील तौरकली सेंगदोरक्तबा थोकलाबदी बम थमलंबगी थौदोक अदु अरानबा थवोंगनी अमदि कनागुम्बा खरगी थवेनसिना थोहनबनी हाइना क्लब अमदि मैराबाइबिसिंगना लौगनी हाइरे हुजि पावगी मरकना तेनबा ब्रेक अमतन होजरे Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They drive the big new WagonR at our Aston Motors showroom located at Jingbirong, Balgas. Yes TNT bar amadi cement Yes brand gi cement amadi yum sana be yacht sing ahong mamal phangirgani yacht ki mamal na kg amada lupa nifu dagi horga lupa yangthini thoi fawda phangirgani loinena cement gi mamal na bag amada lupa chamri kun dagi horga lupa chamri marifu fawda phangirgani hana book tawiduna khudong saba silobi ho offer si numit tare ni khaktagini Northeast Ahanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of Indiana Sarfasi Act 2002 ki makada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pi bada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chab ima pirol syrup natra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt tu lupsillo masigi step macha asina hegi langsingbu phajahanduna machu mamen su thokhani adudi comfort na torisi karino fajanaba amasung machu mamen thohan mani comfort after wash apikpa khongthang achoba thabak Greenery e-motor ki nuairaba pausel miyam da pijariba khudung chaba silobiu Greenery e-motor da phangniba gari macha singa sigi manungda adomna lupa lesing tara khaktamak deposit tawiraga apama makhal gi gari macha ama hekta launabagi loan gi khudung chaba pijari asita sunatana mafam asida phangniba e-auto rickshaw gi oina su loan gi khudung chaba pijari adomna deposit tawiraba matungda atenba numit kharan gi manungda apama gari lobi bayargani ngasimag lengsinbiro aikhogi address Greenery e-motor Kaisamba Junction Churuchanpur parking Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Impal. Nung class 12 pass out natra. Thabak thibadi kyam koira. Khangam khiroi bana ANT ki 9 months medical scribing ki certificate program ma yauraga tha da lising kuntra ni panda ki horaga sel kaya ma line tan biar bane akupa maro gi damak pizari ba phone number ama di website asdagi khangbi biar gani Welcome to Food Wi-Fi.
the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Break matung taram nam hoksari makataba pauda. Madrasa Mazahirul Ulum Irong Sesabagi Santang Makada Maktab Amasung Mohalla Committee Sing Sinduna Irong Kunok Duleba Rias Ujin Maktab ki Ahum Suba Chahigi Oiba Zalsa Mipam Amadi Manamathamian Topagi Tauram Ngase Maktab Tapang Tokre Taramadada Jamiatul Ulama Manipur Gi Secretary Abdul Hamid Madrasa Mazahirul Ulum Irong Sesabagi Sadar Sajrat Maulana Jiauddin Movet ki project officer Salauddin Singba Myoy Kya Nasruyaki quiz competition na makok mathang taraba singda manamathum yanthokhi Smile Train namadi is a hospital ga khusam maduna class 3 dagi class 8 fawuda tamliba mairui singi oiba sport painting competition ama lampel party laiba ima hall da pangthokre What's Max Me Smile haiba team da pangthokiba lai yakpa sangdam na baduda is a hospital gi AZM BD Santos Sekharna pending competition asi India da Smile Train project mapung phana sangsilakpa sahi kunsurak pagaloin mari lenena pangthopani haiki hi kunsuba duga hoigi all together 5 lakh corrective surgery tawgibagi celebration amo gi part amoina sport painting competitions is in bani the underlying theme of tawriba activities myam sigi theme di akoi Smile Train sigi matang awareness pi bani cleft lip and palate hariba surgery si corrective surgery ni masi operation ta horaga di anyone with cleft can lead a normal life haiba si message Manga Suba Indian Super League lisangani tarani panamadi lisangani taramapan da saruk yaruba Maitai Pangal Furuki football sanaroi ahum okpagi thauram ngasi hata adalaiba Manipur Muslim Welfare Organization ki office ta organization asina okpagi thauram pangthokre thauram adada Manipur Muslim Welfare Organization ki thaububa sing saruk yaki handak Indian Super League ta saruk yaruba sanaroi sing adidi FC Gawada goalkeeper oina saruk yaruba MD Nawaz Khan Pune City da saruk yaruba MD Yasir Amadi Kerala Glasser da saruk yaruba MD Rakib ni ningsing bayai handaki Indian Super League aduda FC Goa na first runners up takibani Reshilapada maroi bapau amane pizare Medical Sciences sakole harabasu madugi kana bodu yohon bangam dabadagi kari anabuno haiba phawa khang mangamdana awaba kaya khangdana hingba yauri Amasong Sanapati District ki Lakamai amadi Shirong kulda megalithic stone park sana junglamba thengnare Ozipabu ki nadia sibni bizaiba Manipuri pawmatang salojare niang tabiru punwa pomukana kurumjari